Assam Rifles amasung Pera Regiment na Manipur gi Kamjong district sensitive oiriba Indo-Myanmar border Wag Nazar gi shenbagi mingda Indian Security Forces amasung KNAB gi manaraga Naga Army da tamthiba attack chathari haina Government of the People's Republic of Nagaland GPRN gi Minister of Information and Environment gi Gerald Amana Maral City Gerald sina hai Makhoi gi akoibada leiriba khunmi sing mi painari aduga kuki khudingmak puna border da maning tamna chathok chasin tauba yahali masigi mathakta Democratic Alliance Army ki mingda junta ki mayokta operate tawriba KNAB da ayat apan leitana khutsu khulai puthok pusin yahali masigumba ningthina chathariba khujin thorang asina Indian Security Forces na luching hali haina makhatana Maral City Wesha gi makhada leiriba Naga Army amasung Meitei Revolutionary da target tawbada Indian Security Forces na KNAB ga aronba mari leinabana logistical gi awatpasu leitrei AR na aronathum yengsinana ba amasung seasonana ba maramna refugee camp ta nupa amata masak uba fangde nupa refugee sing AR gi banai oina seasonary Kupna nainabada KNAB asi Bangladesh, Manipur amasung Myanmar dagi lakpa kuki sing kapulaga sembani haibada chingnaningai oide. Amadi Kunmathoi Suba Para Regiment amasung Nipan Suba AR gi Kaman Makhada NSCN gi Naga Army amasung Wesha gi Laloba Singh gi Mayokta thabak tori hairi.